Adom hayeng chauraga kari oigani mayamna toina hangnaba wahangni aikoi khudimaki pamjaba sinfam kaya kya leibagum Robert Kiyosaki gisu pamjaba sinfam kaya ama lerami mayam adugi manungda ahomdi mahak oiba fangki hairiba sing adudi Marine Corps officer ship officer amasung pilot ni masina magi punsigi lambidi oiramde mahak hairiba sinfam asi tawduna leramlabadi International Best Selling Author ama oiramloi Malem pumbada entrepreneurship amadi investing takpiriba International Education Company ama lingba ngamlamloi aikoi angang oiringaidagi school chatlu aduga thabak ama tau haina aikoi gi kokta lehali doctor lawyer musician asina singbusing asi profession habadi thabak amani masina punsigi lambi oiba yai oidaba yai Robert Kiyosaki na aikoi mibisi makhal mari thokna khaidoi EBSI E habdi employee private natraga government ki tabak toriba singbuna employee ni S habdi small business or self employed business masa masa tawbasing masana masabu tabak pijabasing hariba category sigi manung chali B habdi big business Miu chamanga nadragana chonga dagi hena tabak piba business hariba category sigi manung chali I habdi investor adum karamba category da yaubage E natraga S tagi B natraga I on basi arabadi oide karigumba ngamlabadi financial freedom fangani mi ama karamba category da yawi hebasi maki wahidagi khangmangami E quadrant ta yawa mina hairakpa yai I safe and secure eva tabak thiri S quadrant ta yawa mina hairakpa yai I dipungda paisa asuk lawi B quadrant ta yawa mina hairakpa yai aigi company chalainaba anouba president ama thiri I quadrant laibadi risks loaningani E quadrant laibadi risks loba kigani mioi kya amadi paisa yamna tali adubu loina sizina thoi paisa macha pokangadabadadi mata sizina de adomgi paisa na paisa hena tangadori bisi I quadrant ni paisa na paisa talhanba fazana hairabadi chahi cha kya mahaki imung manungi damak leptana paisa talhan hoba ngamgadori bani aikoina angang oiringaida larikana tamu thabak phangnaba haiba wahisi toina tai sidaida ahal singna pamlibasi job security ni aikoina su chawrak labakanda job security pame maramdi masigidamak school da amadi yumda tambi ngasisu miyo million kya advice asigi matung illi quadrant asigi left side haibadi E natraga S na job security pigani aduga right side B natraga I na financial freedom pigani E amadi S quadrant kanna honaduna mai paklabasu mahaki angang singa leminabagi matam phangloi B amadi I quadrant mai paknabagi damak financial intelligence changi miu kya ama freedom pami adubu luribadi makhoi B amadi I quadrant thabak tawnaba train tawde financial security amadi financial freedom E natraga S quadrant fangba haibasi yamna tangna thoi asengba security amadi freedom di B amadi I quadrant khaktang phangi mioi kharadi financial freedom si thabak amade amada sillaga phangadabai ningduna pangsinda silli adubu madu huina magi mamai tanabagum thoi asengba financial freedom di B amadi I ani na pigani maramdi B quadrant mina adomgi damak thabak sugani aduga I quadrant adomgi paisana adomgi damak thabak sugani B side ta yam thuna mai pakya hairabadi B quadrant hana na mai pakraba adomu takpigadaba oza haibadi mentor ama TBU real estate OBI stock market OBI hairabadi paisa mayam tanbai adubu laibak thiribadi investing tamba maru oi habasi mioi ayambana khande investor gi level mangalai ahanba level paisa di yamna tali adubu talakliba adudagi henna sizina thoki anisuba level paisa tungsili ahum suba level ladik yamna haiba mioi egali investing tambagi matam legande mari suba level masana tabak suziraga fanglakpa paisa aduna investing tawgani manga suba level malemda khwaidagi paisa paiba mioi sing level asida yawi mioi adu business ki mapu oigani mahaki business tagi fanglakpa paisa adu investing da sizinagani adom karamba level da yawbage comment tawiyu adom na paisa bu care toba haidragadi paisa na adom dagi lapna satkigani adom paisa kayam yamna tanbage habadu maru oide adom gidamak thabak subiba
Paisa kyam yam leibage aduni maru oribasi Robert Kiyosaki amadi mahaki loinabi anina traditional school ga pura tayonaba educational company ama linkatki angangsingda lecture pibagi mahutta sana sanana tambi takpi angangsingna tuminna sum phamduna leibagi mahutta makoibu active oihali ojasingbusu boring oihande ojana satrabu grade pibagi mahutta satrana ojabu grade p karigumba oja adu grade name labadi training p natraga tabaktagi lokthoi as educational background na company adugi tabak lobagi criteria oiramde tamningbagi apamba leiba yam thuna tamningbana criteria oirame individual competition tawbagi mahutta team oina competition tawli masina satrasingda hena tamningba fawli makoina subject anikak takpirami madudi entrepreneurship amadi investing ni makoina tabak thiba nattaba tabak semba takpirame asumna sum tawbuduna makoigi company adu chahi mangagi manungda malem pumbada office taramathoi lingbuga loinana multi-million dollar business ama oirakpa ngamki masini larik asigi samlappa summary mayam punamakpu thagatchari